लेंसिंबिनबा कौशिनजरी लोइना पीसफुल क्लब की प्रेसिडेंट ओइना दा मखा सत्तजरकपा प्रोग्राम अमा ओइना मैं तंबल लोबिरिबा चेयरपर्सन सिंगना अनिनबना लाइक रंबिख्रबगी तो I have Aigiming Yakobongi Surmila Aikoi Kurai Cluster Haibasi Itau Women Multipurpose Cooperative Society Limited Hariba Sugumba Cluster Level Federation as the President on a Konguzavani Nasi Koina Convergence Mela Bangkok Saribase Kurai Ningtung Hariba Ekoi GPSC Dani GPSC Ekoi Morang GPSC Morang Kampu GP Sigi Makada Lady Bunning Hariba Community Hall asida Bangkok Sariba Convergence Mela Sigi Maru Eba Manungi Eba Timdi Ekoina Kurai Cluster Hariba Kurai Sigi Makada GP Nipan Lejay GP Nipan asidia Pango Iba Tahi Kudingi Eba VPRP Haiba Demand Mayamasi GP gi oina pukhalaga 2nd October da koina submit tawgi adugumba thogdang sing lawjai hariba thogdang sing asida ekoi ki SSG haidana vulnerable sing sina thangalaiba demand sing asi ekoina yauhodaba kachin goya sing da leiriba sota nandaraba sing dagi ekoina huji department line asiga hangatpam thokpa pot sing phongbam thokpa sing asi yauhodaba kaya asi ekoina convergence tawbiraga ngasigi convergence mela asida sugumba Kasin Koya ki pangudaba mayamadu ngasi department tongan department ngasi un department maming mayamama lakpigani laiba department sing asidagi ekoi gi SSG sing asidagi koi gi sitha hoba hana tahi kudingi pangthok ba demand sing da sitha hoba gap mayamadu leitana bagi damakta ngasi mela asina mapung phana percentage ek ngami bagai koi enrollment tahongna bagi damakta ekoi gi SSG jani jahum koi mafam asida lakpigani aduga loina na tongan ba line department mayamama laga ngasi makoi gi phangom thokpa Jakthong sing makoi gi phangom thokpa right sing makoi gi department sing na takwi baga loina na makoi na phangong na bagi damakta sugumba mela ase sinjabani